Kasi sandok cari betul masih Diamond Radio na sandok caba Crime Reports. Nupi angang sing detok liba tongan ba Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjoduna miyamda khanghan janna na hona jaba dugumba program amani Crime Reports. Ahan bamakta da Diamond Radio ki Crime Reports ngasigi humpu suba tangkak asibu tabiriba singbu James Haigur jamna taramna ukchabagaloi nana kurumjari. Ngasi case ama puduna lakchari ngasigi case asi Rajasthan da thokiba English singani tarama thoida thokiba thodok ama khakni ngasigi thodok asi tongan ba miyamda tahan jakriba case sing asi dagi su khajitang thaidok pa case ama khakni sandok chariba thorum asigi manungda toina season da wahai wata sing season rakpa matamda tangai phadana case sing asida pandaba yadabagi palaklibani haina khandi baga loina na pukchel chawna ngakpina na ba nolukchari Rajasthan gi khungang amada Arvind Kauba Sahi Kuntraga Mapalom Suraba Miyoyama Ledam Mahaki Nupi Kausalya Sahi Kuntraga Humdoi Loina Mahaki Machanupi Amakak Sahi Nipalom Surabi Sruti Kaubama Ledam Hingbang Amna Bohonabada Kari Karbar Toksike Haibasu Mapamaduda Topam Lake Adubu Asum Kalubumatamda Mapamadudagi Kazitang Chalagaleba Makogi Sahara Madagi Kolik Yonba Tukana Madagi Kara Hongba Kolik Yumgi Tangai Padana Karakradi Adumak Seasonaba Imung Manung the Chang Dabayadaba Kolik Sing Ahongba Mamalda Mahangna Tungchen Jaba Pesakran Ledam Masi Ledaba Matunda Kolik Sing Adu Mahaki Nupi Amadi Mahak Amadi Piklibi Machanupi Kungang Kungang Kong na Chatuna Kolik Sing Adu Yon Bachalam Madudagi Fangapa Pesakran Makoi Hingna Bagida Mohonarami Adubu Hariba Sinpamadu Yam Kuina Makoi Tobungam Kide Masigi Matung Namatai Manau Makoi Ani Arvin Amadi Kausilana Makoi Nina Kanki Kolik Sing Asi Yamna Hongni Yolaba Matunda Yumda Setnaramba Piron Aman Basingo Honorabadi Makoigi Karbar Sikara Sokope Yai Haduna Amadi Mapamadudagi Kazikang Chalagaleva Makoigi Kuntangnaba Mapam Amada Sankar Kauba Mio Yama Sahini Putare Alom Surba Sankar Hariba Mio Yasida Hariba Poche Yasi Mahana Pi Aman Basing Nasi Komlaga Mupuraga Second hand Oina Fi Se Amuk Yon Bachatli Loina Matang Makoi Kutang da Matang Asumna second hand Gi Firon Sing Asi Kongali Haibana Sing Basi Kanglaki Matungda Matay Manawna Kon nga Figa Onar Matungda Komlakpa Pi Sing Asi Nupa Asida Yonanabagi Wakan Kalalme Loina na Wapam Asi Sankar da Hogdokpa Matamda Su Sankar na Yamna Paba Wapamni Nakoina Piron Amanba Sing Adu Komdo Komlo Aduga Nakoina Purukliba Pirol Singdo Adugi Mamaldo Ichap Chana Pige Nakoina Kon go Onakrabasu Kon Yonmada Fangakpa Sendongdagi Di Maduni Hena Fagani Haibu Wapam Hairam Masigi Matungda Arvin Kausalya Sruti Makoi Ahumna Kon Sing Adu Puraga Kungang da Makoina Chalami Asumna Lambida Arvin Laurami Kon Lobiru Lao Kon Lobiru Lao Kon Ahan Baga Pi Aman Baga Onase Adomadong Imung Dalaiba Piron Segai Banataba Amanba Senadraba Pirol Singa Madugi Mahuta Kon Ahan Baga Onase Kon Ga Piga Onase Asumna Lauduna Chalami Kungang da Amadi Yum Dagi Mio Singna Makogi Pi Karakara Apaba Pi Singa Du Segai Badinataba Singa Siga Kolik Ahan Basinga Du Onaram Asumna Makogi Karbasi Kazi Kana Jarami Nungtil Pobopta Mayumdagi Purakpa Tal Amadi Sabji Putoktuna Achauba Ukong Amagi Marumda Arvin Kausalya Amadi Sruti Makogi Pot Adu Tharaga Pamlaga Asumna Makoi Tan Chaduna Lelami Makoi no Honariba Sinpamasina Tana Makoi Hingnanabagi Upayamataliti Asumna Lera Kulak Singda Kausalyana Amuk Machanupi Chahini Palom Surbi Surtiga Loinana Piron Laibra Pi Amanbaga Kon Ahanbaga Onasi Pi Amanbaga Kon Ahanbaga Onasi Haidano Kungang Kodimata Lau Duna Chalam Asumna Mahaki Nupa Arvina Paisa Khara Phangba Aduna Amuk Makoigi Sahar Masa Amada Amuk Chalaga Kolik Sing Adu Khara Amuk Leirami Phanglakliba Paisa Sing Aduna Kolik Ahanba Amuk Leiraga Mathangi Karbar da Makoi Ahum Punna Asumna Chalami Kungang Amadagi Kungang Amada Kungang Amada Asumna Dum Satuna Makoigi Punsi Lena Nabagida Honaram Konga Piga Onase Konga Pi Amanbaga Onase Haiduna Lera Kulak Sing the Matay Manau Amadi Machano Pisrutiga Loinana Chalam Madudagi Fanglakpa Firol Sing Adu Arvin Amuk Sankar Gimanakta Puduna Chalam Amadi Firol Sing Adu Sankar the Piram Sankar the Firol Sing Masing Tiram Sipizidi Yaman Male Nana Loxalaze Yam Kahan Madi Man Beloxalakunwe Sidi Kitang Swadish Adubu Sankar Bea Kazikang ni tatpa adu fees di amhalli maman khara wanga dana khala lorini adum yani da yadi si yahan biyo do kon ga so na thorom ni na adu si mu hando budi krai da haluni oje kon mu piyo haru budi kon do so mu season narmani adu hoi ne adu budi Arvin nang fees lobu matam da khara ga phabadi loro
ꯑꯁ ꯁꯪꯀꯔ ꯚꯥꯏ ꯀꯥꯏꯗꯒꯤ ꯐꯤ ꯑꯍꯟꯕ ꯄꯤꯌꯨ ꯍꯥꯏꯔꯨꯔꯗꯤ ꯀꯅꯥ ꯌꯥꯗꯣꯏꯅꯣꯗ ꯑꯩꯁꯨ ꯀꯌꯥꯃꯨꯛ ꯇꯥꯗꯧ ꯃꯥꯟꯒꯦ ꯑꯩꯅ ꯄꯨꯔꯛꯏꯁꯤꯕꯣ ꯑꯁ ꯅꯪꯅ ꯄꯨꯔꯛꯏꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯄꯩꯁꯥꯁꯦ ꯄꯪꯌꯥꯝ ꯌꯥꯝꯃꯣꯏꯗꯧꯔꯤꯅꯤꯅꯦ ꯑꯗꯣ ꯑꯩ ꯅꯪ ꯃꯤꯅꯨꯡꯁꯤ ꯈꯔ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯨꯄꯥ 150 ꯇꯥꯔꯦ ꯑꯗꯨ 150ꯁꯦ ꯑꯩ 140 ꯄꯤꯔꯒꯦꯀꯣ 140ꯁꯤꯅ ꯅꯪ ꯄꯨꯔꯣ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯐꯤꯔꯣꯟꯁꯦ ꯈꯔ ꯐꯕ ꯄꯨꯔꯣ ꯃꯇꯝ ꯑꯗꯨꯗ ꯑꯔꯕꯤꯟ ꯍꯥꯏꯈꯤ ꯑꯁ ꯁꯪꯀꯔ ꯚꯥꯏ ꯑꯗꯨꯗꯤ ꯀꯣꯟꯒꯤ ꯃꯃꯜ ꯌꯧꯗꯦ ꯀꯣꯟ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯑꯝꯃꯤꯗꯨꯒ ꯐꯤꯁꯤꯒ ꯃꯃꯜ ꯌꯧꯗꯦ ꯑꯁ ꯑꯗꯨꯗꯤ ꯆꯥꯕ ꯊꯛꯄꯒꯤ ꯀꯔꯤꯝ ꯀꯣꯟꯅꯗ꯭ꯔꯦ ꯈꯤꯇ ꯍꯥꯞꯄꯤꯌꯨꯕ ꯌꯥꯔꯒꯗꯤ ꯃꯇꯝꯗ ꯁꯪꯀꯔꯅ ꯍꯥꯏꯈꯤ ꯑꯁ ꯑꯔꯕꯤꯟ ꯑꯩꯁꯨ ꯐꯤꯁꯦ ꯑꯃꯨꯛ ꯌꯣꯜꯂꯨꯗꯣꯏꯅꯤ ꯐꯤꯁꯦ ꯑꯃꯨꯛ ꯌꯣꯜꯂꯨꯀꯥꯟꯗ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ 200 ꯄꯤꯊꯣꯛꯅꯤ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯅ 200 ꯌꯧꯗꯕꯤꯗ 150 ꯄꯨꯂꯥꯗꯤ ꯑꯩꯗꯤ ꯄꯨꯡ ꯃꯥꯡꯗꯣꯏꯅꯤ ꯑꯩꯗꯤ ꯑꯃꯨꯛ ꯁꯤꯗꯒꯤ ꯒꯥꯔꯤ ꯑꯃꯨꯛ ꯇꯣꯡꯉ ꯆꯠꯇꯣꯏꯅꯤ ꯑꯃꯨꯛ ꯁꯍꯔ ꯇꯥꯅ ꯑꯗꯨ ꯅꯪ ꯈꯟ ꯌꯦꯡꯉꯣ ꯑꯃꯨꯛ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯩ ꯚꯔꯥꯕꯨ ꯀꯔꯤꯕꯣ ꯑꯗꯨꯅ ꯑꯣꯏꯔꯣ ꯃꯊꯪꯗ ꯑꯃꯨꯛ ꯈꯔ ꯌꯥꯝ ꯄꯤꯒꯦ ꯑꯗꯨ ꯅꯪ ꯐꯤꯔꯣꯟꯁꯦ ꯈꯔ ꯐꯕꯗꯤ ꯄꯨꯔꯛꯑꯣ ꯌꯥꯝ ꯑꯃꯟꯕꯗꯤ ꯂꯧꯁꯜꯂꯛꯀꯅꯨ ꯌꯣꯟꯕꯗ ꯁꯤꯠꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯔꯕꯤꯟ ꯄꯤꯔꯛꯄ ꯄꯩꯁꯥ ꯈꯔ ꯄꯨꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯅꯥꯛ ꯅꯛꯄ ꯁꯍꯔ ꯑꯗꯨꯗ ꯆꯠꯂꯒ ꯀꯣꯜꯂꯤꯛ ꯈꯔ ꯑꯃꯨꯛ ꯂꯧꯔꯨꯏ ꯀꯣꯜꯂꯤꯛ ꯈꯔꯗꯨ ꯄꯨꯔꯒ ꯂꯥꯛꯑꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯧꯁꯜꯌꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁ꯭ꯔꯨꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯈꯣꯡꯅ ꯆꯠꯇꯨꯅ ꯀꯣꯟ ꯑꯍꯟꯕꯒ ꯐꯤ ꯑꯃꯟꯕꯒ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯇꯟ ꯈꯔ ꯆꯥꯔꯒ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯑꯗꯨꯃꯛ ꯑꯁꯨꯝꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯆꯔꯥꯃꯛꯇꯤ ꯍꯦꯟꯗꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯈꯣꯏꯅ ꯐꯤꯔꯣꯟ ꯌꯣꯜꯂꯨꯕ ꯑꯗꯨꯒꯤ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯀꯧꯁꯜꯌꯥꯅ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯔꯕꯤꯟꯅ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯐꯤꯔꯣꯜꯁꯤꯡ ꯃꯁꯤꯡ ꯊꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯁ꯭ꯔꯨꯇꯤ ꯆꯍꯤ 9 ꯁꯨꯔꯕꯤ ꯑꯁꯤꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯃꯆꯥꯅ ꯁꯦꯠꯄ ꯐꯤꯔꯣꯜ ꯑꯃ ꯌꯥꯎꯔꯛꯈꯤ ꯕꯕꯥ ꯁꯤꯒꯤ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯉꯁꯤꯁꯦ ꯑꯗꯨꯕꯨ ꯁꯤꯁꯦ ꯑꯩ ꯑꯣꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯀꯧꯁꯜꯌꯥꯅ ꯍꯥꯏꯔꯛꯈꯤ ꯁ꯭ꯔꯨꯇꯤ ꯌꯥꯔꯦ ꯅꯍꯥꯟꯃꯨꯛꯁꯨ ꯐꯤꯔꯣꯜ ꯂꯧꯔꯤꯗꯨꯅꯤꯀꯣ ꯀꯔꯤꯝꯇ ꯇꯣꯡꯕ ꯅꯠꯇꯦꯕ ꯃꯊꯪ ꯂꯥꯛꯄꯗ ꯂꯧꯁꯤ ꯀꯣ ꯕꯕꯥꯗ ꯄꯤꯈꯣꯕ ꯕꯕꯥꯗ ꯌꯥꯝ ꯊꯨꯅ ꯄꯤꯈꯣꯃꯤ ꯑꯔꯕꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯌꯥꯔꯦꯕ ꯀꯧꯁꯜꯌꯥ ꯄꯥꯝꯖꯗꯅ ꯇꯧꯔꯤꯅꯤ ꯁ꯭ꯔꯨꯇꯤ ꯅꯪ ꯁꯤꯕꯨ ꯄꯥꯝꯕ꯭ꯔꯅꯦ ꯄꯥꯝꯗꯦ ꯑꯩ ꯁꯨꯝ ꯐꯖꯩ ꯍꯥꯏꯕꯅꯤꯗ ꯃꯊꯪ ꯍꯌꯦꯡꯋꯥꯏ ꯐꯖꯕ ꯌꯥꯎꯔꯀꯥꯟꯗ ꯂꯧꯒꯦ ꯕꯕꯥ ꯌꯥꯅꯤ ꯍꯟꯗꯛꯀꯤꯗꯤꯅꯦ ꯑꯗꯨꯝ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯁ꯭ꯔꯨꯇꯤꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯔꯕꯤꯟꯅ ꯍꯣꯏꯅꯤ ngasi na roi basu na tedana akoi mathang firon cha koi khomba chatkadoini akoi sahar yongnaba chattoini sahar yorokpa matamda di kanana khangni firon chu afaba makoi gi macha masuna setna daba afaba firon yam thengnagani adugi matamdu da ichagi phajaba khalaga pira loire ne ko asomna hairami amadi firol sing adugi marakta phajaba nupi gi sari ama yorami sari asi machu asuki matik phajarami amadi mapanda langba amadi hek yengbada phajaba haibadu oiki arbinna kosela dake kosla launi amti yungu launi sigi sari sidi yam phajadro sidi firon marak sida pisalaga shankar bhai da piro di madi pulap pesaji khajik da pirani ado atai firon singa singa sigi khomlaga akoi mangon da pina naba sigi sari sidi khatawraje aduga sari si kakki oina pesa kaya pigani na mangon da hangaga sigi pesa nangam to lorugera hoi hoi yai ado aina muksonda adugi sari gi ngangna leringa ko pojon ba thengni pojon ba thengadi hore nungdang muk chaninga lete aina somda yolamage aduga nangna hanagi pesa singse puroga koli khara loruro aduga ai surti oina tharurage surti tharaga adum phisi sari sigi maman khara piu babana pesa khara piu hai hairaga hangase adugi pesa do ai loksalaga laage matam adu arbin haike yam phare adudi aduni hena phare matam adu ko selana chana thangna ba pochai yom selami loinana surti dai surti nang kaka shankar gi yum khang banatra khangi ai nahan baba ga chali firon jonba odu phare si sari hanba che pairo si sari hanba che pairaga ne nang na kaka shankar dai ro kaka sigi sari se lupa kya sitkani baba na paisa piro hai aduga mahak hoji hoji kolik loba chakadabani paisa du hoji pibiu haina nang hairujo ai songi matai thangbane ai songi gali du da leptona leiromgeba adu ai dai de pojon ba horunge adu nang kuina lerakanu ko nang kuina ngai lerabadi amu pojon ba thengkhineba
asumna hairaga mahakki machanupi du Sankargi manakta sari ama piraga paisa lorucho haiduna machanupi thadorlami mahakki nupana amuk kolik leibagidama saharda chatkirami amadi gali amada machanupi lakpa pot yon yona Kausalyana ngairami asumna lambida chen chong duna Shruti lakhirami Shruti na lakpa matamda Sankargi yumda changlakami amadi thong thilalami thong thinba aduda Sankarna thong hangdoroki matam aduda Shruti na haiki Sankar kaka babana ne sigi sari sidi ahanbani sidi paisa yam piyo hai ado si sari si yengone kaka lupa kya ne yado male babana di khajik da pirak pe yaroi hojik bara leite sahar kolik leiba chatoi ni hai asigi di paisa khare yam piro hai matam aduda Sankarna sari adu yenglami sari du yenglam matamda angang nupi macha Shruti mathanta lakpa amadi lambi adonda kana ubno haiduna mahakki phattaba miyeng ama yengba horoki amadi piklibi nupi macha Shruti bu lao imung thalo sida chang kakane nangonda sigi sari sigi paisa su yamna pigani aduga sina taba tongan ba paisa su pigani adu sida chang sida chang lo asumna Sankarna piklibi chahi nipan khakta ngari ba angang asi mahakki imung manungta pusinki amadi mahakki ka da thonglong sinki matam aduda mahakki nupi leiriba yum adugi ingkholgi kachen amada phirol suduna asuba phirol sing adu phogdoktuna leiba matam tanja aduda mahakki nupi nu udringai mahakki ka aduda karisu khangjadribi nupa nupi gi physical relation karino khangjadribi piklibi I phawbaning thina thangdribi nupi macha aduda mahakna yum adugi manungda angang adubu rape tawba horumi matam aduda angang aduna ka manungdagi Sankar kaka nangna ingonda adumna phubigano ai ni karigino ai sari yonbala aga nangna ingonda phurisi karigino haina ka manungda kopkiram tasengna mak Sankarna tawriba mawong mataw adu nupi macha piklibi aduna mangonda rape tawribani haibasi khangkiramdi tasengna mak magi mafamdadi Sankarna mangonda phuribani haibagi wakhallonda khankirami amadi mahak yamna kanna kaptuna imung aduda law khongba toroki masigi matungda imung aduda khanghodana nupi macha amana kaplokpagi khonjel tabada Sankargi nupi Baisalina phiron phawduna leramadi karino imung manungsida kanano kaplisina asi wahi se hairaga man imung tamna yam thuna sangsilaklami amadi imung da kanamta leramde amadi mahaki nupagi ka adu thonglon sinduna lerami matam aduda mahana thong thilaga mana thong hangdo kanano imung da kanano leribido thong amta hangdo haina mahaki nupi sina hairami matam aduda mahakki nupiduna thong kanna thilakpadagi thong adu Sankarna hangdoklammi imung aduda leimaida Shruti kaptuna leramki matam aduda Baisalina sangsalaga Sankar nang angang sida kari toino adu gamna tukachabali chat angang macha pikliba sida nangna karino nangna toribido ha karino ba nangna torido matam adu Sankarna haike yare wadu makhatanu nangna aigi ningbase loina thugaire makoiguma sigumba lairaba chudana singsidi makoidi masina matik chabani ne aina torise makoigi mapado yam nungsidaba polai charu yam nungsidine pona khajikta pirga paisa ne yam lawi makoiguma sigumba sidine sigumba parasi tambigadabani aduba hongnaba thabak law nangna pikliba nupi masasi aduba thabak do toridu kaigino ba lekai myam si khangadi kaidongni asumna matei manau ani ngang khatnari ngai matamda Shruti imungdagi haugattuna makhong sek tuna imungdagi mahangna purukpa sari adu amuk pairaga yum adudagi chenthoroklami hatu masadu makhong sekna chenthorokpada leikai aduda leiba miyoi Rabi kauba mi amana cycle thorokpada angang adubu amuk thengge haina tawki matam aduda Rabina Shruti kaidore nana kaino ma Sankargi imungde mana kana chenthore si kaidore jano asumna mangna hairaga imung manungda muk yengba matamda Sankargi nupi Baisalina makhoigi imungdagi nupi masa Shruti na kaptuna chenthorokpa kari tawrubano haiduni yengbagi mawong asida Baisalina thong adu khanglon lonsin kiram amadi Rabina haiki babi Baisali karigino noi imungdagi angang se kaplaga chenthori se karigino ba yamna chingnaba mawongda Rabina wafam ase hangkiram masigi matungda Shruti kaptuna mama Kausalyagi manakta laki amadi mahangna mama da tamki aina Sankar kakada sari sigi mamal piyo harubada mangna imung manungda pusalaga aingonda paisa su pigani sigi paisa su pigani haraga mana ingonda yamna thina phuriba karigino khangde mana ingonda yam thina phuri asumna mama da tamlam mama na karigi damakta no nangna sari gi paisa si yamde harubro matam adu da thogdok adu mama adu khanglamde adubu
mahaki machana lam helubadagi purokpo iramgani haiba wakhalomda khalami mahaki machanupida ijat manghanaba tem singnarakpani haibasi Kausalyana khangkiramthi amadi angang adu kap kaptuna dumak leki masigi matungda makhoi pot yonma chatkhide amadi mahaki nupa Arvind shahar da pot loba chatkibadu halakpa ngaiki asumna Kausalya ga Shruti ga yumda leiba matamda Shruti gi makhong sekpa amadi masada kanaguma miyo emana rape tawkhibagi mawong amakak mamana khangba ngomkhibaga loinana wafam asida Kausalya yamna chingna kiram Shruti na mangonda Shankar kakana phurei haiba wafam si mahakpu ijat manghalakpani haibasi angang aduna khangjedabanina mahakpu phurakpani haina lawrum wafam asi mahangna mamada phurakpani haina tamkhiba aduna Kausalya na su atopa wafam ama khaludi Arvind laklaba matungda Kausalya na wafam sing asi tamki nachanupi se ngasi nangna sari ma piraga paisa loba tharubasi yamna aranmani aina chalama su phadauba adubu Shankar na angangche ijat manghalaga thadore Arvind kari Shankar na pikliba angang macha asina mana aduki mantik nungsi heitriba masu magi chahi 13 suba machanupa ama leridudi kariguma machanupa aduna machanupi oiramba taragadi mahakki machanupi da aina siguma thabakche chatharamba taragadi ma kari oigani matam aduda khanghoudana yum aduda cycle tongdana Rabi sulaki amadi Rabi na haike Arvind ngasi na chanupi se Shankar gi yumdagi ngasai kapaka chenkine ai kari thokena hangla ini ne kari thoge Rabi Shankar na igi chanupi se ijan manghale Jamna P amanba khomduni yoliba lairaba khoigumba amagi mafamda mana chaliba thabakse yamna aranmani Rabi nakoi khara mateng pangbiu lekai sigi mi khara mateng pangbiu aikhoigi khungangche da sigumba mi ma yokhatuna thamba haibase ngasi aigi ichada thokpai wan khara leiraba matungda nangi nasada khungang sigi atai leiriba pikliba angangsingda tholoi haninga leiti matam adu da Rabi na haiki chumidi Arvind ai karigumba khara chingnaba lei makhoi imungdagi angang kaptuna lai haibase aduga Shankar se miyeng na yengam na sumdaba kedo lekai asida leiriba macha masu singbu mamit munna yengduna nupi angang singbu yamna karing kathaina ba miyamani ado ai mi khomuki ge khungang asida ne siguma mi lehen biyaro aduga ne akhoi pulap chalga panchayat wa kakadam panchayat wa khalaba matungda Shankar bu khungang asida gi tanthokpa amadi mahangna tokhiba sing asigi mathakta mahbu cherak phangana na bagi damak panchayat khunu wa kakadam adu nang leram nang kaisu khaluno nangi damak ta khoi leri khungang asida siguma mise lehenba yaba nati ai lekai khomukhi asumna Rabina Arvind gi pungning thogol uduna lekai da pau piki amadi lekai gi mi meyam horuktuna panchayat wakalami panchayna ayukta mifam ama famna nabagi dama warem naki asumna mathangi numit ayukta panchayna case asida chenariba Shankar amadi Shankar gi nupi Vaisali loinana Arvind Kausalya amadi Shruti panchayat gharda kokhalami amadi panchayat ki makoi miyoi manga famduna leram amadi panchayat sing adugi marakta amana hairaki Shankar nangi mathakta lekai na wakat malai madudi nangna piklibi angang nupi macha chahi nipan khakta ngari bi nupi macha amabu nangi imungda nangna ijat manghanabu honaramba wafam ase tarai ba wafam amu oiroidori aduna nangi mota kari lei panchayat ki mamangda mayamangda hayo wafam ase sengbra sengdabra matamadu Shankar na haiki wafam se minambu wafam ne aibu ijat manghanabu gidamakta Arvind amadi Kausalya amadi lekai gi miyoi singna sinbani lekai asida ai tasengna ai leiningde aidi lekai asida aina khara tawriba thabak sing asi mai paklakpadagi aibu yengsinbani aibu nungai yai phabu oikhigani haibase aigi mafam asida leiriba khungang asida leiriba mi singsin aibu matam punamakta kale maramaduna kaisu nataba thawdok wathok amada aibu chenanabagidam lekai asida leiriba mi singsina aibu yamna yengsili aduna wafam ase ai pungning thawai hakchang yauna yajaningde wafam ase minamani aduga aibu ijat mangna nabagidam senmane haibase ai asengba aigi thamoigi oibu wafam hairi matam adu Arvind nasan thigano Shankar bai kariguma nangi na chanupi da thokpa thawdok uramnabadi nang kari oigani aingonda thokpagidam aiguma lairaba amada thoe haiduna nang aibu sitaba natra nangi suna chanupa leiri lairaba khoisomini ne hingnanabagidam humang man chana nabagidam angamba khara tanduna khoni hingjabasibu nangna adugi mati minungsi leitriba maram karigino aina konga figo onai aina phi mayam pore nangna ingonda paisa kajik tapi ai kari hai karisu haidi ayukki amadi nungdangi chak chakhom ama phanglabadi haiduna piklibi chahi nipan khakta ngari bi chanu pesiga aiga nupi asigana khungang da ikongda sendan tongdaba makhai aigi nupi amadi piklibi angang asina pochai yon machalakpan khitang phajaba sari ama khak yaropagi mamal du khajiktang piu haina chatkibabu mi leitabagi tanja yengaga nangi na chamakni khanma ngamdaba adugo masagi li chatpa adugo wafam asina aina haijari panchayna kariguma asengba bichar pibidaba taragadi Shankar bai gi mathakta aina laman khungani matam aduda
ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯕꯤ, ꯍꯤꯇꯦꯁ, ꯗꯤꯄꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯍꯧꯒꯠꯇꯨꯅ ꯑꯔꯕꯤꯟꯒꯤ ꯁꯄꯣꯔꯠꯇ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯄꯟꯆꯥꯌꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯉꯥꯏꯈꯣ ꯕꯤꯆꯥꯔꯁꯦ ꯑꯩꯈꯣꯏꯅ ꯆꯠꯊꯕꯅꯤ, ꯄꯟꯆꯥꯌꯠ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯦ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ, ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯂꯩꯔꯛꯂꯕ ꯄꯟꯆꯥꯌꯠꯀꯤ ꯕꯤꯆꯥꯔ ꯍꯥꯏꯕꯁꯤꯅ ꯑꯔꯣꯏꯕꯅꯤ, ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯄꯟꯆꯥꯌꯠ 5 ꯑꯁꯤꯅ ꯂꯦꯞꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯤꯌꯥꯝꯅ ꯂꯧꯒꯗꯕꯅꯤ꯫ ꯉꯥꯏꯈꯣ ꯁꯪꯀꯔꯒꯤ ꯅꯨꯄꯤ ꯏꯕꯦꯝꯃ ꯕꯩꯁꯥꯂꯤ, ꯋꯥꯐꯝꯁꯤꯗ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯑꯔꯥꯟꯕ ꯆꯠꯊꯈꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕ ꯈꯪꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯒꯗ꯭ꯔꯥ, ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯁ꯭ꯔꯨꯇꯤꯕꯨ ꯌꯦꯡꯒꯗ꯭ꯔꯥ? ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯌꯥꯝꯅ ꯀꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯈꯥꯏꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯪꯀꯔꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯪꯒꯅ ꯏꯪꯒꯤꯠ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯟꯆꯥꯌꯠꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯈꯤ, ꯕꯩꯁꯥꯂꯤ, ꯑꯩꯈꯣꯏ ꯂꯩꯔꯤ, ꯉꯁꯤ ꯅꯪꯅ ꯑꯔꯥꯟꯕ ꯑꯃ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯇꯨꯡꯗ ꯅꯪꯅ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯇꯨꯡꯒꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯈꯜꯂꯨ, ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯦ ꯅꯪꯒꯤ ꯏꯃꯨꯡꯃꯛꯇꯗ ꯊꯣꯛꯄꯅꯤ ꯈꯜꯂꯨ, ꯑꯁꯦꯡꯕ ꯊꯧꯗꯣꯛꯇꯣ ꯍꯥꯏꯌꯨ, ꯀꯅꯥꯕꯨꯁꯨ ꯀꯤꯒꯅꯨ꯫ ꯃꯇꯝ ꯑꯗꯨꯗ ꯕꯩꯁꯥꯂꯤꯅ ꯍꯥꯏꯔꯛꯈꯤ, ꯑꯆꯨꯝꯕꯅꯤ, ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯍꯧꯔꯝꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯃꯇꯝ ꯆꯥꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯝꯗꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯤ꯫ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯉꯥꯡ ꯑꯁꯤ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯑꯣꯟꯁꯤꯟꯗꯨꯅ ꯕꯩꯁꯥꯂꯤꯗ, ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ? ꯅꯪ ꯈꯪꯉꯤꯅ, ꯅꯪ ꯌꯨꯝꯗ ꯈꯪꯉꯤꯅ, ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯆꯠꯈꯤ? ꯅꯪꯁꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯁꯤꯡꯅꯕ ꯑꯁꯤꯗ ꯅꯪꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕ ꯅꯠꯇ꯭ꯔꯥ? ꯈꯪꯅꯤꯅ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯟꯆꯥꯌꯠꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯁꯪꯀꯔ, ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯄꯟꯆꯥꯌꯠꯀꯤ ꯃꯃꯥꯡꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯟꯆꯥꯌꯠꯀꯤ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯂꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯕꯒꯦ? ꯑꯗꯨ ꯋꯥꯔꯦꯞꯁꯤ ꯂꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯔꯕꯤꯟ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯅꯪꯉꯣꯟꯗꯒꯤ ꯋꯥ ꯑꯃꯇꯪ ꯇꯥꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯕꯤꯟ ꯍꯥꯏꯈꯤ, ꯇꯤꯟꯕꯤꯔꯤꯕ ꯄꯟꯆꯥꯌꯠꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯃꯔꯛꯇ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯅꯥꯅ ꯂꯨꯍꯣꯡꯕꯤꯒꯅꯤ? ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯃꯁꯤꯁꯨ ꯌꯦꯡꯂꯒ ꯄꯟꯆꯥꯌꯠꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯌꯨ꯫ ꯏꯆꯥ ꯑꯁꯤꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏꯅ ꯍꯤꯡꯖꯔꯤꯕ ꯑꯩꯈꯣꯏꯁꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯅꯤ? ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯂꯒ ꯄꯟꯆꯥꯌꯠꯅ ꯂꯦꯞꯄꯤꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯅꯅꯥ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯌꯥꯖꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯟꯆꯥꯌꯠꯀꯤ ꯃꯤꯑꯣꯏ 5 ꯑꯗꯨ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯆꯥꯔ ꯑꯗꯨ ꯂꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯟꯆꯥꯌꯠꯅ ꯑꯁꯨꯝꯅ ꯋꯥꯔꯦꯞ ꯇꯥꯔꯦ, ꯁꯪꯀꯔ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯁꯇꯤꯁ ꯍꯧꯖꯤꯛ ꯆꯍꯤ 11 ꯁꯨꯔꯦ, ꯁ꯭ꯔꯨꯇꯤꯅ ꯆꯍꯤ 9 ꯁꯨꯔꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯁ꯭ꯔꯨꯇꯤꯒ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯁꯇꯤꯁꯀ ꯂꯨꯍꯣꯡꯕ ꯋꯥꯐꯝ ꯑꯁꯤ ꯄꯟꯆꯥꯌꯠꯅ ꯂꯦꯞꯄꯦ꯫ ꯃꯔꯝꯗꯤ ꯁ꯭ꯔꯨꯇꯤ ꯆꯍꯤ 19ꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯅꯥꯝꯇꯅ ꯂꯨꯍꯣꯡꯕꯤꯗ꯭ꯔꯒꯗꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯃꯆꯥ ꯊꯣꯔꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯅ ꯅꯪꯅ ꯇꯧꯔꯨꯕ ꯅꯔꯥꯜ ꯑꯁꯤꯒꯤꯗꯃꯛ ꯅꯆꯥꯅꯨꯄꯥꯒ ꯁ꯭ꯔꯨꯇꯤꯒ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯅ ꯑꯌꯥꯕꯁꯤ ꯄꯤꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯔꯨꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯣꯠꯄ ꯅꯩꯕ ꯌꯥꯔꯣꯏ꯫ ꯃꯗꯨ ꯍꯦꯛ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯟꯆꯥꯌꯠꯅ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯦꯞ ꯂꯧꯒꯅꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯛꯆꯥꯛ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯄꯤꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯁꯪꯀꯔꯅ ꯂꯥꯜꯂꯨꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯣꯏꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯎꯕꯒꯤ ꯁꯪꯀꯔꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯅꯅꯕꯒꯤ ꯃꯇꯝ ꯄꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯩꯁꯥꯂꯤ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯁꯇꯤꯁ ꯄꯨꯗꯨꯅ ꯅꯪꯒꯤ ꯅꯄꯥꯝꯗ ꯂꯩꯔꯨꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯁꯪꯀꯔ ꯅꯪꯅ ꯅꯨꯃꯤꯠ 10ꯅꯤ ꯈꯟꯂꯣ꯫ ꯅꯨꯃꯤꯠ 10ꯅꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯛ ꯁꯨꯕꯒ ngasi pulliba miyamsing mafam asida case makha tana bichar makha chathananabagidabak panchayna warep lepe wafam sing ase hairami matamadu da sankarna ngamoi ngasi panchayna taribu warep se ai sungam ngamoi aina tawruba aranba amagidamak aigi ichanupa da karigi dandi pigedoribani aina lawruruba nupi macha asida aigi ichanupa gi oina imau oiba haibasibu panchayna leplibu warep sibu karambu warep no masi matik chadabu warep aina tawruba iran gidamak aina dandi phangani nupi macha sina sahi 19 suba matamda ai mahak lawduna lohongani matamadu arbind haiki sankar bhai nang ngawrubro nang hujik chahi 50 sudore ngasi dagi chahi 35 gi matungda de nang chahi 60 surani matamdu da nang na igi chanupi lawba haibasibu nang karino nang na khojibu karine na khange matamadu sankar haiki hey arbind na ingonde yet kanu aina lalubdu lale haridana
Nangi na chanu pisi manga da punchi do aina loge haidina masida nang yagadabani matamadu panchayna haiki Shankar nang sinanga khara kanba nanga khara haigat paibudu oigadori aikoina taribo warep sin aroigani masigi matung numit tarani gi matungda mafam asida nang karakadabani aduga nangna akhoigi mayokte hena akanba wangang labanina ngasi dagi numit tarani khungang asida nangbu ising marik ama phawba khungang asidi lobu yare nang chaba chadaba numit tarani nang yumda lebido madu panchayat na nanggi dandi oina amuksu pirabani kanagomba khungang asida leba miyoi singna Shankar hairiba mi sida cheng chak piraba amadi ising mai sing piraba hairiba mi adasu Shankar du phangliba cherasi chapchana phangani asumna panchayat na akanbu warep ama takirami asumna panchayat ki matung ina Shankar mayumda mathanda lehenki Baisale na mahaki machanupa Satish puduna mahaki mapamda chatkirami asumna ahanba numit aduda Shankar na yum aduda mahaki leiramba chengsak sing aduna chak thongduna chaki mahaki wakhal ase leitaba ngamlamde panchayat na mangonda piriba dandi aduda mahak apenba oiramde masina mahaki mathumoida yamna shawba phawram mahakna piklibi chahi nipan khakta ngariba nupi macha ma manghali haiba se mahaki pukningda mahakna madu khanba ngamlamde yum aduda leiba chengsak thongduna charami adubu thongba thakpa se nupa amagi mathau oidaba maramna mahakna su khara hena thong thakpa se haitaba maramna akaba tan khara ising khara thaktuna mahak lelami yum adudagi mapan thokpa su yaramde imung aduda adumak leiduna mahak yamna mahakki wakhalda phumbangnaba amadi asawbaga loinana numit tarani suba ngaiki asomdana Arvind Kausalya amadi Shruti thawdok adu thokraba matungda piklibi chahi nipan khakta ngaribi nupi masa asi karisu khangjadrabasu mangonda tholiba thawdok aduna mahak ongduna leki chau thau haiba karimata yakhide mahakki mong mataw aduda mama mapana aduki matik ungkhirame nongma Shruti na mama da haiki ima aina chahi 35 surokpa matamda Satish ka iga luhonggadoribra wafam aduda Kausalya na haiki panchayat ki warepni hawjiti nang karim khangkhiroi matamduda nang chahi 35 surokanda yum panbagi matam soidana oiraglani matam aduda Satish ka nang luhonggadoribani wafam aduda karisu khangjadrabasu mahak wakhalda kaisu nungaiba haibadu oikide amadi nupi macha adu mahusagumna langjaduna chenchongduna sanajaba adu karigumba amata mahak yaw haiba yate imung aduda mahak ongduna adumak leikirami mahakki mong mata osida Arvinna amadi mahakki lekaigi mamanaba Dipu Rabi Hitesh makhoi mayam laktuna wa khana kirami makhoina haiki numit tarani gi matungdadi soidana Shankar su mabungning olagani mahakki machanupada nangi nachanupi chahi 35 surokpa matamda soidana luhongba haibasida mahak su soidana yaganida kaisu khaluno haiduna Arvind gi mabungning makhoina themjinki asumna numit tarani haukirami mathangi numita panchayat ghar da lakadaba adugi numidang wairam lambida mahakki mayumdagi Shankar yamna phingna thorkirami amadi lekai gi mi amana haiki Shankar nang kadai chatlino nang yumdagi thokpa yade na panchayat na warep takhri dudi lekai asida kato karan torobadi yaro he khodi lekai asi lekai paliko matamaduda Shankar na haiki madu nangi na thoro madu nan ingon haibam thokro noi panchayat na tabu warep to ai darka tadi ai chaning moham du sakani nakoi ingon da karimda thingbongamo asumna hairaga yamna sauna mafam adudagi mahak numidangda maikai amarom da chatkirami mathangi numita panchayat ta Arvind Kausalya imung aduda panchayat ki manakta chatnanabagi damak sem sarami matam aduda Shruti na ungduna leiba aduda mamana Arvind haiki nupi masa se yum sida thamamaje maya maraktuda thawdo asigi matangda wa hanjen hanjen ngangnabadu Shruti na ungduna leibasida hena ungduna lekhibi yai mafam asida thamamaje aduga khoi panchayat ta chatlase asumna haiki matam aduda Arvind na sohoi aduna pharani yumda ma leijarasun Kausalya na haiki Shruti nang yum sida leramo akhoi nghaktang panchayat ta chalukige aduga akhoi ngha lerga lake mina thong hangto hairabadi thong hanganu ko thong chilon chelaga manungda nang adum leyo akhoi yam thuna lakani asumna hairaga machanupi imungda thamkirami amadi panchayat ta chakhirami khongang mi singsu loinama panchayat ta laklami panchayat ki mioi manga su phamduna lekhi loinana Shankar gi nupi Baisali mapamdagi Satish ka loinana lakhirami adubu Shankar di panchayat ki mifam aduda lakhiramdi matam aduda panchayat ki mioi mana haiki aikoina ngairakliba se yamna koire akoina tariba rai asida Shankar na akhoi gi warep asibu thowoi wawoi dabagi mong ama tawre minute 10 gi matam amaga akhoi yengkhisi minute 10 asibu gi manungda laktrabadi Shankar na wafam asi yajare haina aikoina lawragani masigi matungda magi warep amata aikoina tararoi matam aduda khongangi mi amana hogottuna haiki Shankar singarang numidang yumdagi yam sauna tholoktuna lambi amada awanglom thangna chakhi matam aduda aina khongang dagi nang chatpa yade harga karigi chalibano haibada mahangna yam saurami
amadi panchayat ki warep mahak mawalok de haina mahang hairami wafam sing asi panchayat na taki amadi makoina khanarami asumna panchayat ta Shankar lakpa ngai khirami tanja aduda Arvind gi yumda Shankar lakhirami amadi thong thilami matam aduda imung dagi surtina kanano aikhoi ima baba leite ima baba di panchayat ta chatkhe haina khumlaki matam aduda Shankar naiki surti marmok pani ai Shankar kaka ne anoi ma hoi baba chu loi la e moi chu loi yaure thong ja hang to panchayat warep pado akhoi yare nanga Satiska nang chahi tara ni pan hek subuga luhongbuda warep si yanare nang thong jam ta hang to noi ma hoi baba hoi chu yauri e asumno wafam sing se hajilam masigi matungda surtina karimta khangjadana mama ma basu lakli boi ningduna thong adu hang to le thong adu hek hang to paga imung aduda Shankar changlaklami amadi thong longchin kirami nungsi heitraba Shankar na piklibi nupi macha adu boi kai khumnaba mangan kirami nakana maromdana panchayat ki mifam aduda Shankar laktaba aduda panchayat nu lepkiba warep tuna aroiba warep oire haiduna wafam ase lauthokirami amadi Arvind Kausila yumda halaklami yumda halakpa matamda thong thilami thong thinba matam aduda imung adudagi khanghoduna thong hangdoroktuna Shankar imung adudagi nanthokutuna chenki amadi lekai miyam taktuna Shankar bu tanaba hoki Shankar su mahaki mayum yongnanabagi khonglai thukna chelalami asumna lekai gi miyamna talakpada Shankar mahaki imung manungda thong lonjinduna lekhi thong lonjinduna lekhiba matam asda lekai gi mina maning amadi mamangda thattuna mahaku thangki maikai amoromdana lekai gi miyoi kharana thongliba thogdok asi panchayat na lepliba warep asini yagadaba mande makhoigi lamdam aduda leiriba NGO gi Gita Avasti hariba nupi asida pau pirasi loinena angang asigi punsi kananabagi damul wari sarusi haiduna Rabi Dipu amadi lekai gi miyoi singna Gita Avasti gi manakta chatkirami Gita Avasti NGO gi miyoi amani asumna awaba tarba nupi macha singi damakta leiba adugumba NGO gi group amani thongliba thogdok adugi wafam punamak NGO gi Gita Avasti da tamkirami matam aduda Gita gi mapuroiba sarkar gi thabak toba nupa adusu yum aduda leram amadi mangna haiki asuk luruba case asibu nokoina police ta complaint toroga police na paikhat kadaba thabak asibu nokoina panchayat ta sinaraga panchayat na lepa warep aroibani haidana nokoina loriba maram karigina karigi damakta piklibi nupi macha aduba hayeng chawrba matamda mahaki mapunsibu imung aduda luhongani haiba panchayat na lepliba wafam aduda nokoina karigi damakta yaribano haina haiki loinana NGO gi nupi Gita Avasti Shruti gi yumda lakhi matam aduda panchayat ki miyoi singsu pau aduta aduna Shruti gi yumda lakhiram amadi Gita Avasti amadi mahaki mapuroibana imung aduda gi Shruti bu pamduna puthoroklami matam aduda panchayat ki miyoi singna Gita da haiki Gita panchayat na lepo wafam amada nahang na khoigi mayokta leriba maram karigino matam aduda Gita na haiki aina tawribase Bharat ki Sangvidhan gi manungdani khungang asida thokpa thogdok wathoksinda matam amada panchayat na piba warem aroiba oiba haibado hojikti madu yaro imung asigi right imung asigi mahaki hak phangbam thokpadu aikhoina hak adu phangnanabagi damuk honagani panchayat na lepo warep to aini yade panchayat ki warem na aroiba warem na habase karamba samvidhan da yawbagi laibak thirba nupi macha asina imung aduda tamthirba imung aduda luhongadabani haina warep tariba suba achumbu warep lo aikhoi police ta complaint tawgani aikhoina poribase hospital dani angang asigi punsibu kannanabani angang asibu mangnanaba nate aikhoina leiriba lebakse ain leiba lebak aina cherak oina pigedabani wafam ase haraga Gita Avastina Shruti bu hospital da pukhi masigi matungda Gita Avastina police ta pau piraba matungda yum adu question duna leiriba Shankar gi yum da police na thong thinki amadi police na haiki Shankar thong hangdo thong se yam thuna hango aikhoina haiba sida nang yam thuna thong ase hanglabadi nang yam phagani mafam asidagi na thokduna na hangna chengi harbadi nang aphabo oiroi nang na thwai du mangani yam thuna thong ase hangdo matam aduda Shankar na thong hang kiramde amadi police ki miyoi sing aduna thong phakairaga imung aduda changlam amadi Shankar bu phaki amadi police na mamai mamit khangdana khopak na thajinki mahak bu phukiram amadi mafam adugi phuduna police na purga gari manungda langsin kiram amadi police custody da police na wahang pahang toki karigi damuktano asuk pikliba nupi macha amada nangna minungsi khangdana nupi macha adugi kai khomno manghali basi kari manungino nupi macha aduna sari asi yonan magi damak lakpada nangna nangi nupi leilena nangi imungda angang asibu amuk hanma mukta da nangni ijam mangan kare numit kharani leiraba matungda nahakki lamchat adu pharakadra hairaga hena sa olakliba maram karigino matam adu Shankar haiki panchayna tarakpo warep aduna ai numit kyani imung adu saba thakpa phangdana leki amadi aina laluba amagi damak aigi ichanu pada dandi pigini haibo wafam sa aini yaki adu argadi lekha tabagi taba imung adu da awaba piba haibase aigi wasak oigi masimangna panchayna koba nomu watlingedagi aihak imung adu da lumduna imung adu aina senaduna leki amadi imung adu da mama mapa chathokroba matungda aina amuk hana imung adu da angang adu mo thiam tawduna ijat mangan kibani
ꯑꯩꯅ ꯂꯥꯜꯂꯨꯕ ꯑꯃꯒꯤꯗꯃꯛ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯗꯟꯗꯤ ꯄꯤꯒꯗꯧꯔꯤꯕꯅꯣ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯥꯏꯈꯤ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯪ ꯃꯉꯥꯏꯔꯦ ꯅꯪ ꯃꯉꯥꯏꯔꯦ ꯅꯪ ꯃꯉꯥꯏꯔꯦ ꯈꯨꯝꯃꯣ ꯅꯆꯨꯟꯗꯨ ꯈꯨꯝꯃꯣ ꯊꯧꯗꯣꯛ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗ ꯊꯣꯛꯄ ꯑꯣꯏꯔꯝꯃꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯈꯪꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯊꯧꯔꯤ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯥꯏꯅ ꯄꯤꯔꯛꯂꯕꯗꯤ ꯆꯩꯔꯥꯛ ꯑꯗꯨ ꯅꯪꯒꯤ ꯄꯤꯛꯂꯤꯕ ꯅꯆꯥꯅꯨꯄꯥ ꯀꯅꯥꯅ ꯁꯦꯝꯒꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯪꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯟꯐꯝ ꯊꯣꯛꯄꯅꯤ ꯑꯩꯒꯤ ꯏꯄꯥꯗꯤ ꯄꯤꯛꯂꯤꯕ ꯃꯥꯏꯅꯔ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯨꯕꯒꯤꯗꯃꯛꯇ ꯖꯦꯜꯗ ꯂꯩꯔꯤ ꯍꯥꯏꯕꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯅꯪ ꯈꯟꯕ ꯌꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯃꯍꯥꯛ ꯐꯨꯈꯤꯔꯛ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯒꯤꯇꯥ ꯑꯕꯁꯇꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯁ꯭ꯔꯨꯇꯤꯕꯨ ꯑꯉꯝꯕ ꯊꯥꯛꯇ ꯂꯥꯌꯦꯡꯈꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯁ꯭ꯔꯨꯇꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯍꯧꯈꯤ ꯒꯤꯇꯥꯅ ꯄꯥꯏꯈꯠꯂꯤꯕ ꯃꯍꯥꯛꯀꯤ NGOꯒꯤ ꯈꯨꯠꯊꯥꯡꯗ ꯁ꯭ꯔꯨꯇꯤ ꯂꯩꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯀꯥꯎꯟꯁꯦꯂꯤꯡ ꯄꯤꯔꯝꯃꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯥꯡꯗ ꯆꯪꯒꯗꯧꯔꯤꯕ ꯄꯨꯟꯁꯤꯗꯤ ꯑꯁꯥꯡꯕ ꯄꯨꯟꯁꯤ ꯑꯃꯅꯤ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯒꯗꯕꯅꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯃꯛ ꯂꯥꯛꯀꯗꯕꯅꯤ ꯅꯪꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇ꯭ꯔꯕ ꯅꯪ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯁꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤ ꯅꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯪ ꯐꯖꯅ ꯍꯩꯅꯕ ꯍꯣꯠꯅꯧ ꯅꯪꯅ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯅꯪꯒꯤ ꯂꯥꯏꯔꯕ ꯏꯃꯥ ꯕꯕꯥꯅ ꯐꯤ ꯌꯣꯜꯂꯤꯕꯁꯤ ꯇꯣꯛꯀꯗꯣꯏꯅꯤ ꯀꯣꯟ ꯌꯣꯜꯂꯤꯕꯁꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯅ ꯃꯈꯣꯏꯒꯤ ꯑꯁꯥꯅꯤ ꯅꯪꯁꯦ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯅꯤ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯐꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯒ ꯅꯍꯥꯛꯄꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯂꯣꯏ ꯑꯗꯨꯅ ꯑꯟꯇꯤꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯏꯟꯒꯗ꯭ꯔꯥ ꯁ꯭ꯔꯨꯇꯤꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯍꯔꯥꯎꯅ ꯃꯃꯣ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯑꯁꯨꯝꯅ ꯁ꯭ꯔꯨꯇꯤꯒꯤ ꯄꯨꯟꯁꯤ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯒꯤꯇꯥꯒꯤ ꯆꯂꯥꯏꯔꯤꯕ NGO ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯒꯤꯇꯥꯒ ꯂꯩꯃꯤꯟꯅꯈꯤ ꯃꯔꯥꯜ ꯂꯩꯔꯕ ꯁꯪꯀꯔ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯆꯥꯔꯖ ꯁꯤꯠꯀꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯆꯥꯔꯖ ꯁꯤꯠ ꯊꯥꯡꯀꯠꯂꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯐꯪꯂꯒꯅꯤ ꯃꯁꯤꯅꯤ ꯉꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯄꯨꯖꯔꯛꯂꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯅꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯇꯥꯕꯤꯔꯒ ꯑꯐꯕꯗꯃꯛ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕꯗꯤ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ ꯐꯠꯇꯕ ꯇꯧꯕꯁꯤꯡꯒꯤ ꯑꯔꯣꯏꯕꯗ ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ